ꯈꯪꯍꯟꯖꯕ ꯀꯅꯥꯒꯨꯝꯕꯅ ꯐꯤꯂꯝ ꯑꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯊꯥꯒꯠꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯛ 1952ꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕ ꯌꯥꯏ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯍꯟꯒꯅꯤ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯔꯥꯖꯤꯗꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯂꯥꯎ ꯆꯠꯁꯤꯂꯣ ꯉꯥꯏꯈꯣꯅꯦ ꯂꯨꯆꯤꯡꯗꯨꯕꯨ ꯃꯁꯝ ꯇꯦꯟꯗꯥꯏꯅꯦ ꯇꯥꯃꯣꯅ ꯃꯁꯝ ꯁꯥꯡꯉꯦ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯝꯕ ꯑꯣ ꯍꯥꯟꯅ ꯇꯦꯜꯂꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯁꯥꯡꯉꯦ ꯀꯩꯅꯣꯗ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗꯤ ꯇꯦꯜꯍꯧꯕꯅꯤꯗ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯝꯒꯥꯁꯦ ꯂꯩꯔꯒ ꯁꯥꯡꯅꯕꯅ ꯌꯥꯝ ꯍꯥꯞꯅꯔꯝꯅꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯀꯅꯤ ꯀꯥꯟꯗ ꯁꯝꯒ ꯂꯩꯔꯒ ꯃꯁꯝꯒ ꯍꯥꯞꯄ ꯀꯦꯔꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯍꯦ ꯃꯁꯝ ꯇꯦꯟꯕ ꯁꯥꯡꯕ ꯀꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠꯁꯤꯗ ꯍꯦ ꯃꯨꯟꯅ ꯌꯦꯡꯉꯨꯕꯩ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯄꯣ ꯃꯔꯟꯗ ꯃꯨꯟꯅ ꯌꯦꯡꯒꯗꯕ ꯋꯥꯡꯊꯣꯏ ꯅꯠꯇꯦꯍꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯍꯜꯂꯣ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯏꯟꯁꯥꯡꯗꯨꯗꯤ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯈꯥꯒꯦꯝꯕꯗꯨꯁꯨ ꯁꯤꯗ ꯂꯩꯔꯝꯃꯗꯤ ꯄꯨꯟꯃꯤꯟꯅꯔꯗꯧꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯇꯥꯎ ꯅꯪꯒꯤꯅꯤ ꯍꯥꯏꯔꯒ ꯒꯤꯠ ꯍꯦꯛ ꯅꯝꯃꯣ ꯍꯦꯛ ꯏꯜꯂꯣ ꯐꯣꯟꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧꯁꯦ ꯅꯨꯄꯤ ꯐꯪꯗ ꯇꯣꯏꯔꯥ ꯈꯪꯗꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯁꯤꯅ ꯃꯍꯥꯎꯒꯗꯤ ꯂꯩꯈꯠꯂꯛꯏꯕ ꯍꯩ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯌꯣꯛꯂꯤꯕ ꯃꯤꯅꯤꯅꯦ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯨ ꯍꯌꯦꯡꯋꯥꯏ ꯍꯥꯎꯅ ꯊꯣꯡꯉ ꯄꯤꯖꯒꯦꯗꯤꯅꯦ ꯁꯦ ꯅꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯦ ꯈꯔ ꯇꯝꯁꯤꯜꯂꯨꯅꯦ ꯒꯔꯃꯥ ꯑꯃ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯇꯥꯃꯣꯒꯤꯗꯨꯕꯣ ꯅꯨꯄꯥꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯅꯨꯄꯤꯅꯕꯨ ꯄꯤꯖꯅꯕ꯭ꯔꯅꯦ ꯅꯨꯄꯤꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯎꯅ ꯄꯤꯖꯅꯕꯅꯦꯍꯦ ꯍꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯑꯣꯟꯅꯔꯕꯅꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯅꯔꯕꯅꯤ ꯅꯨꯄꯤꯅ ꯐꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯗꯨꯅꯁꯨ ꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯛꯄꯁꯤꯗꯤꯅꯦ ꯋꯥꯡꯊꯣꯏ ꯂꯝꯕꯥ ꯂꯩꯇꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯅꯔꯒ ꯅꯨꯄꯤ ꯂꯥꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯅꯩꯌꯦꯅ ꯇꯥꯏꯗ ꯍꯥꯏꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯑꯍꯥꯎ ꯊꯣꯡꯉꯒ ꯏꯇꯩꯃ ꯅꯤꯡꯊꯤꯗ ꯄꯤꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯄꯤꯖꯕꯗꯨꯅꯅꯤ ꯅꯣꯏ ꯅꯇꯩꯃꯁꯤꯅ ꯐꯖꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯋꯥꯡꯊꯣꯏ ꯅꯨꯄꯤ ꯂꯨꯅ ꯊꯝꯕꯩ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯄꯤ ꯐꯪꯗꯕ ꯑꯩꯗꯤ ꯑꯩꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯍꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯅꯨꯄꯤꯒ ꯊꯨꯡꯅꯔꯝꯗꯥꯏ ꯂꯨꯍꯣꯡꯉꯝꯗꯥꯏ ꯆꯥꯛ ꯆꯥꯅꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯡ ꯑꯃꯣꯝ ꯆꯤꯝꯕꯥꯜꯗ ꯂꯤꯁꯤꯞ ꯁꯪꯕꯤ ꯑꯃꯐꯥꯎ ꯐꯪꯗꯕ ꯑꯁ ꯅꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯥꯃꯣ ꯆꯥꯅꯔꯕꯤ ꯁꯦ ꯇꯣꯛꯑꯣꯕ ꯀꯞꯄꯅꯣꯕ ꯀꯩꯗꯧꯔꯒꯦ ꯅꯀꯣꯛ ꯈꯜꯂꯣ ꯆꯦꯠꯅꯦꯕ ꯁꯤꯎꯕ꯭ꯔꯥ ꯈꯥꯕꯩ ꯆꯥꯅꯤ ꯅꯪ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯥꯏ ꯉꯥꯛꯂꯨꯕꯁꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯃꯥꯒ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯄꯥꯕꯨꯡꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯁꯤꯟꯒꯅꯣꯅ ꯍꯥꯏ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯨꯗ ꯑꯗꯨꯕꯨ ꯃꯇꯝꯅꯅꯦ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯅꯪꯅ ꯌꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯣ ꯏꯕꯥꯅꯤꯃꯛ ꯆꯠꯈ꯭ꯔꯁꯤ ꯏꯃꯨꯡꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏꯗꯤ ꯑꯩ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯗꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯥꯎꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯃꯥꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒ ꯈꯪꯅꯅ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯑꯔꯥꯟꯕꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯃꯥꯒ ꯆꯍꯤ ꯈꯔ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣ ꯅꯪꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯂꯥꯏꯅ ꯉꯥꯛꯄꯤꯈꯤꯕꯅꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯂꯝ
ꯂꯥꯟꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯇꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯩ ꯊꯝꯃꯒꯦ The number you are calling is either switched off or not reachable at the moment. 이제 가이드노 가이드노 나 ꯂꯥꯛꯑꯣ ꯀꯩꯅꯣ 이제 이제나 ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯒꯅꯤꯌꯦ 이제부ꯁꯨ ꯄꯥꯕꯨꯡꯅ ꯁꯥꯎꯅꯤꯌꯦ ꯂꯥꯛꯑꯣ 이몽 ꯆꯪꯉꯁꯦ ꯂꯥꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯂꯥꯛꯑꯣ 이제 ꯅꯥꯎ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯗꯗꯥꯒ ꯑꯩꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏꯌꯦ ꯅꯪ ꯆꯦꯒꯤ ꯋꯥꯁꯦ ꯇꯥꯕꯤꯌꯣ ꯆꯦꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯈꯪꯕꯤꯌꯣ ꯅꯥꯎ ꯗꯥ ꯃꯍꯦꯟꯕꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯉꯁꯤꯒ ꯁꯣꯏꯔꯗꯤ ꯗꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯔꯣꯏ ꯄꯨꯟꯁꯤꯒꯤꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯅꯅꯥꯎ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯒꯅꯤꯌꯦ ꯅꯅꯥꯎ ꯗꯥꯁꯧꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯑꯩꯅ ꯂꯩꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯐꯔꯦ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ 이제기 닝바 퉁나바 hꯧꯖꯤꯛ ꯃꯨꯛ ꯆꯠꯂꯣ ꯗꯥ ꯃꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯣ ꯏꯆꯦ ꯆꯠꯂꯨ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯂꯥꯛꯑꯣꯁꯦ ꯅꯪ ꯄꯥꯕꯨꯡꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯅꯥꯎ ꯗꯥ ꯃꯍꯦꯟꯕꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯦ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗ ꯉꯥꯏꯔꯝꯒꯅꯤ ꯂꯝꯄꯥꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯒꯦꯅ ꯍꯥꯏꯔꯛꯄꯅꯤ 이제 ꯅꯪ ꯗꯥ ꯃꯍꯦꯟꯕꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯅꯥꯎ 이제 ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯁꯤꯅ ꯀꯩꯗꯧꯔꯦ ꯅꯣꯏꯒꯤꯗꯨꯕꯨ ꯀꯣꯊꯕ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯛꯀꯗꯧꯔꯦ ꯇꯥꯃꯣ ꯑꯣ ꯉꯥꯏꯔꯕꯅꯤ ꯑꯩ ꯇꯧꯅꯅꯨꯅꯦ 이제 ꯆꯠꯂꯣ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯆꯠꯂꯣ
ꯇꯧꯕ꯭ꯔꯥ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯌꯥꯔꯦ ꯊꯝꯁꯨ ꯂꯥꯛ ꯍꯣꯏ ꯆꯠꯂꯣ ꯍꯧꯒꯠꯂꯨꯁꯦ ꯍꯧꯒꯠꯂꯨꯁꯦ Hey, nakhoi na siyam na mathong manum khang dri kari gino. Ha, mapai na nga wasita da ba. Lamma sughen ba. Nate, ay na mabu. No fadu da nam na thaja kibro. Masha ya ne jai hai bidugi. Masha na yara mani. Hangdra si ani khanduna. Ay su hoi hai du bui wane. Aduga. Ahibu. Mimang pam na nabusimba. Karamba masa no mabu. Pamdribadi karigi migi masatu loinari. Ha! Nashin sat kibidu nang khang trayo. Hayo! Babu, ai di tum tharame. Ai kem ta khang haudre. Ai kem ta khang di babu. Maga khang nei bin pa nu kana. Katai di kino. Wang khai dagi mahen ba ka we hai bane. Kari. Babu, ai kem ta khang di e. Wang khai dagi ne hai gum tau bane. Chap sa ba di khang de. Lengsin biyo. ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ Yare, ai khang jere. Wase sangdong le gumsi. Nupa masadugi mapai bungobu. Ibai, ayani, aigi sarvani. Wase koi thok ningdre. Aigi sa nupido mapai gi wangaktre. Mane ibu mimang de paman gadore. Asiguma fivam disita. Aina mabu. Aigi sumang maksida. Luhongba haibidumati. Ai hongningdre. Mayamna haibidi. Nupa mayimna thokpa dum tokro. Aigi wa haibabu sida loijare. Ibai, hoi, shaubiriba punamak tapthabiraga. Angangan sigi tungi yaipanaba kitang khantamina si haibabu. Aigi di haikrabadi loire. Wase makhata narkumsi. Lengbiro. Kidorge, hoji podum kapki yaro. Pabungna aibu yang warauramani. Aibu yam sauramgani e. Da. Aibu yumduga. Pusi oina mari tanaradro. Nai soning bagi pangai hai borangani. Pabungsu adu hana pataba mi dinatedana. Kaino nangsu masako hanlayani. Yam nungsiramgani. Kaidawai mari tanodoino. Atai di khangde. Aigi nupi aigi oiba phangawre. Mai mit khar kaijarasu luhongdore. Adusu masidigi adum leidroba. Adusu yumsida. As siu nungaiba leitre kaino. Mama akaibasiga. Ado aina wakal tadabam leirine. Karibuno. Nahangi misingdo salagi mini di khangi. Adubu aina khalubana magi mathongna sizinaduna nangse aingondagi munduna pukini lokini sini. Aduga karigino aina nangbu puduna chatle khangla fao nangbu munduna pudribase si kaigino aibusu sinaba nanaba phuramdriba karigino sine aina yam chamamnarisi Aisu chamamna yengarangdagi
ꯃꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯇꯨꯃꯤꯟꯅꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯂꯩꯁꯤꯜꯂꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯦꯔꯥ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯗꯣꯏꯅꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯔꯖꯅꯨ ꯑꯩ ꯂꯣꯏ ꯊꯦꯡꯅꯔꯗꯕꯅꯤ ꯀꯥꯟꯗꯦꯁꯦ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ Hello. Kanai thong no. As kai no. Kai lerage. Ay okor pe am tale. Phone da sum hairo yare. As nang sidine. Pela bane. Tariba pausi kaino ha thongliba thawdo pumna maksina kaino asuk chawna chopa ikaiba nang hanba adusu ai imung simaktada mina su usilhandaba Sida imana kaishu natana wakhan wabi gan is imagi namo oibada matik chada baini masana khangjabagi chachakhibni kaino matik chabi imagi namo ma soidena lerangani he kaino nang pamise ha karino haiba nangna pamise karino haiba hojik thokliba thawdo ori bi pipam sa sine ina pamli base asigumba thawdok se thoglakani khangna nate karigino haiba nangna nupi macha dubo aduk yam pami dubo thawdok sa tholaknaba aini ma dai joduna chalanmani is adudi nangna pamise sagai asigi imung asigi ikai khumnaba manghanba nama aibu ikai ba nanghanba siro ha nate sira haiba nangna pami base ima nasadi cheyna bunukshiba cheyna ba punchi mahingja pamjate nakhai sengna aigi migi haiduna leinabda adune ina pamise mahagada imagi madi imungshigi mawoibda khwaidi matik chadu nupi madugi dama aina mabu aigi punchi dei tan thokibani aibu nuksiba ngamdraba mana karamna aigi ima amadi imungshigi kari afaba taroktorige mabu ina aigi punchi de tan thokpadi irai laiba pone adubu lanchu landaba aina aranba tajahanduna mabu na thatokadaba nate ma masana chachakiduna masagi maral ya jagadabani masida aigi kai khumnaba mangdaba engoda karisu toidokte mase yengune mase wangangnaba amta yadeba mase wari phajana sanagadamni ko mase nungsinaba kainabase sumain tawba as khangdeda ai nangmula master natro aigi nupi khokoina jigane moi khokoina duga manadeba aigi di nungsinaba kainaba imana manida o makhal leibjani na nungsinaba jisu aina di hana khangamne nungsinare je mawong ma tawaiba khangdaba leiroi nangdi ko loim khangkani nangdi khangman gidraba habdini nangju si chahi manga nungsine iye nate nong mata phone wari ju sanade unabaju ude oiroiba adum khangamni hana nabani ayam ta udribo kari khuyeng no gadubo hi
ꯅꯨꯄꯤꯗꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯔꯗꯤ ꯈꯨꯄꯥꯛ ꯆꯥꯅꯅꯤꯍꯦ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯅ ꯌꯦꯡꯕꯤꯔꯦꯅ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯄꯥꯎꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯥꯏꯗ ꯏꯃꯥ ꯂꯁꯅꯥꯅ ꯐꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯑꯩꯗꯤ ꯀꯣꯛꯁꯦ ꯑꯔꯣꯏꯕꯤ ꯆꯥꯈ꯭ꯔꯝ ꯈꯔ ꯏꯪꯊꯕ ꯌꯥꯒꯗ꯭ꯔꯅ ꯁꯤ ꯂꯥꯛꯄ ꯐꯕꯗꯤ ꯍꯥꯏꯔꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯈꯠꯂꯛꯑꯦ ꯑꯋꯣꯏꯕ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯆꯠꯂꯦ ꯉꯁꯤ ꯁꯦꯗꯨꯜ ꯇꯥꯏꯠ ꯑꯣꯏꯕ꯭ꯔꯣ ꯄꯨꯡ 11ꯗꯅꯦ ꯁꯉꯥꯏ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔꯒ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯒꯗꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕ ꯀꯞꯆꯦꯡ ꯐꯤꯖꯦꯠꯀꯤ ꯗꯤꯖꯥꯏꯅꯔꯁꯤꯡꯒ ꯀꯟꯐꯔꯦꯟꯁ ꯃꯤꯇꯤꯡ ꯑꯃꯒ ꯂꯩ ꯁꯤꯅ ꯂꯣꯏꯔꯦ ꯑꯣꯀꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯗꯁꯨ ꯌꯥꯕꯅꯤꯅ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯎꯗꯕꯤꯗ ꯅꯪꯅ ꯀꯩ ꯊꯕꯛ ꯑꯁ ꯉꯥꯏꯈꯣꯅꯦ ꯅꯣꯏꯗꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯔꯣꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯅꯇꯨꯗꯣ ꯃꯤꯅ ꯃꯨꯟꯈ꯭ꯔꯒ ꯅꯠꯇꯦ ꯅꯪꯅ ꯆꯤꯡ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯂꯩꯔꯝꯁꯤ ꯀꯩꯒꯤꯅꯣꯕ ꯍꯥ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕꯒ ꯅꯠꯇꯕ ꯃꯥꯡꯒꯣꯟꯁꯨ ꯀꯥꯔꯨꯔꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯥ ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯪꯖꯕꯒꯤ ꯆꯠꯆꯈꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯑꯩꯅ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥ ꯂꯣꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯃꯥ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ ꯀꯩꯅꯣ ꯈꯨꯖꯤꯟ ꯃꯆꯤ ꯆꯪꯗꯨꯅ ꯊꯦꯡꯕ ꯌꯥꯗ ꯀꯨꯏꯅ ꯅꯥꯔꯛꯄꯁꯦ ꯉꯁꯤꯗꯤ ꯃꯆꯤꯗꯣ ꯁꯠꯇꯣꯛꯈ꯭ꯔꯦꯅ ꯏꯌꯥꯡ ꯌꯥꯡꯉꯤ ꯅꯪꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯗꯣ ꯁꯥꯏꯗꯗ ꯊꯝꯈꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯂꯨꯆꯤꯡꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯅꯉꯣꯟꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯕꯨꯛ ꯇꯥꯗꯕ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯨ ꯂꯣꯏꯅꯔꯕ ꯅꯠꯇꯦ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯕ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨꯗꯤ ꯐꯥꯎꯏ ꯀꯔꯤ ꯃꯪꯅꯣ ꯅꯪꯅ ꯃꯪꯉꯤꯁꯤ ꯁꯂꯥꯏ ꯍꯪꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯃꯪꯕꯨꯗꯤ ꯌꯥꯝ ꯇꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯃꯪꯉꯤꯗ ꯃꯪꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯃꯀꯣꯛ ꯆꯥꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯁꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯦꯗ ꯃꯁꯤ ꯍꯣꯏ ꯂꯥꯛꯑꯣꯀꯣ ꯑꯩ ꯍꯜꯂꯝꯃꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ 이마! 예. 속으로. 속으로. 예신 그래. 미 가리 만나시다 그나 살로 하게. 자파미를 레터도나. 마나 동항도 가니디. 아이디 그나 강도이노. 미 라이 락테디 하베트수 행 바야바네. 아티브는 바고이라마디네. 마사이나 포이달라담. 아이슈 호그더베니. 소이케. ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥ ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯅꯪꯗꯤ ꯑꯩ ꯎꯈ꯭ꯔꯦꯅ ꯑꯣ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯇꯤꯟꯅꯕ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣ ꯅꯪꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯅꯪꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯤꯡ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯃꯤ ꯉꯥꯏꯈꯣꯅꯦ ꯅꯣꯏꯁꯨ ꯉꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝ ꯂꯩꯕ꯭ꯔꯣ ꯑꯧ ꯂꯩꯌꯦ ꯗꯗꯥ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯑꯦꯛꯖꯥꯝ ꯂꯩꯌꯦꯅ ꯆꯠꯈꯤꯕꯅꯤ ꯊꯦꯡꯅꯗ꯭ꯔꯣ ꯅꯣꯏꯕꯣ ꯑꯩꯈꯣꯏꯒꯗꯤ ꯊꯦꯡꯅꯗꯤꯌꯦ ꯃꯥꯗꯣ ꯑꯇꯣꯞꯄ ꯔꯨꯝꯗ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯣꯏꯒꯤ ꯑꯦ ꯕ꯭ꯂꯣꯛꯁꯦ ꯀꯗꯣꯝꯗ ꯂꯩꯒꯦ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯁꯤꯒꯤꯁꯦ ꯌꯥꯔꯦ ꯅꯣꯏꯁꯨ ꯆꯠꯂꯣ ꯍꯣꯏ ꯂꯥꯛꯑꯣ ꯍꯣꯏ ꯀꯩꯗꯧ ꯂꯩꯅꯣ ꯕꯥꯏꯅꯤꯁꯤꯗ ꯑꯩꯗꯤ ꯅꯣꯏ ꯇꯨꯡꯗ ꯂꯥꯛꯏ ꯄꯣꯏꯅꯤꯡꯗꯅ ꯋꯥꯒ ꯄꯨꯡꯉꯥꯡ ꯉꯥꯡꯉ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯠ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦꯕ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯄꯜꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯃꯁꯤꯅ ꯀꯅꯥ ꯀꯥꯏꯅꯣ ꯇꯧꯏꯁꯤꯅ ꯏꯆꯟꯅꯨꯄꯤ ꯈꯔ ꯊꯦꯡꯅꯗꯅꯅꯦ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯈ꯭ꯔꯕꯣ ꯑꯁ ꯑꯩꯅ ꯀꯥꯏꯗ ꯃꯤꯠꯁꯦ ꯌꯦꯡꯍꯧꯗ꯭ꯔꯤꯕ ꯀꯗꯥꯏꯗ ꯎꯍꯧꯗ꯭ꯔꯤꯅꯣꯕ ꯑꯩꯕꯣ ꯀꯥꯏꯅꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯆꯠꯁꯤꯂꯣ ꯀꯥꯍꯜꯂꯣ
ꯑꯩꯅꯦ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯩꯔꯝꯕꯒꯤ ꯂꯥꯛꯄꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯂꯥꯛꯑꯝꯃꯔꯣꯏꯗꯕꯅꯦ ꯅꯪꯅ ꯀꯩꯗꯧꯕꯩ ꯃꯤ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯊꯦꯡꯖꯜꯂꯨꯏꯅꯣꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯈꯠꯍꯜꯂꯦꯕ ꯅꯣꯏ ꯆꯦꯆꯦꯟꯕꯩ ꯄꯥꯎꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯈꯪꯗꯅ ꯑꯗꯨꯒ ꯁꯂꯥꯏ ꯍꯥꯏꯗꯨꯁꯨ ꯍꯧꯖꯤꯛꯇ ꯅꯪꯅ ꯃꯁꯛ ꯇꯥꯛꯑꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯁꯦ ꯑꯗꯣ ꯅꯣꯏ ꯆꯦꯆꯦꯟꯈ꯭ꯔꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯀꯤꯗꯨꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯁꯨ ꯃꯥ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯊꯤꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯉꯔꯥꯡꯁꯨꯅꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯦꯒ ꯏꯇꯩꯒꯗꯣ ꯃꯥꯅ ꯊꯠꯂꯒ ꯃꯤꯒ ꯊꯥꯗꯣꯛꯑꯒ ꯐꯨꯍꯜꯂꯦ ꯍꯥꯏꯅꯦ ꯏꯔꯥꯡꯁꯦ ꯉꯔꯥꯡꯗꯅꯦꯕ ꯊꯣꯛꯏꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯦꯕ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣꯕ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕ ꯆꯠꯂꯨꯔꯕ ꯅꯨꯄꯤꯅ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯏꯀꯥꯏꯕꯗꯒꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯃꯤ ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯄꯪꯉꯥꯡ ꯉꯥꯡꯖꯜꯂꯦꯃꯤ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯉꯝꯃꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯣꯇꯣꯗꯒ ꯆꯠꯈ꯭ꯔꯅꯨ ꯑꯩꯈꯣꯏꯅꯤꯅ ꯌꯨꯝ ꯐꯥꯎ ꯊꯤꯜꯂꯒꯦ ꯉꯁꯤꯅꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯎꯔꯅꯨꯀꯣ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯁꯦ ꯂꯥꯛꯑꯣ ꯂꯩꯃꯥ ꯅꯪꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯝꯂꯕꯗꯤ ꯑꯩꯁꯦ ꯑꯁꯤꯒꯨꯝꯅ ꯋꯥꯔꯝꯂꯣꯏꯀꯣ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯄꯥ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯃꯄꯥ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯅꯆꯥꯁꯤꯡꯁꯤꯕꯨ ꯋꯥꯔꯧ ꯂꯥꯎꯅꯦ 이사 루시나 마파이부 눈시드라 말레네 마파이와 다전에 쳤게 아이는 뿐이 손타주나 와르바 마탐시다 마코야니 부기행자라가 아와바 포타자바네 아주 뭔가 시디야 이샤니시 Apa wale? 이제 나오 바붕 사오브라 사오데 ꯌꯥꯝ ꯀꯞꯄꯦ ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦ ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯞꯍꯧꯋꯦ ꯏꯆꯦ ꯅꯪ ꯄꯥꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯅꯪ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯆꯦꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯑꯣꯏꯌꯨꯀꯣ ꯑꯗꯣ ꯏꯆꯦ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯑꯊꯨꯕꯗ ꯍꯣꯡꯅꯤ ꯍꯥꯏ ꯃꯇꯝꯗꯤ ꯂꯦꯞꯅꯗ꯭ꯔꯤ ꯑꯩ ꯂꯣꯟꯅ ꯂꯥꯛꯀꯦꯀꯣ ꯏꯆꯦ ꯂꯥꯛꯑꯣ ꯅꯣꯏ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯗꯤ ꯆꯦꯗꯤ ꯌꯥꯝ ꯀꯞꯀꯅꯤꯌꯦ ꯍꯣꯏ ꯂꯥꯛꯀꯦ ꯀꯞꯀꯅꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯂꯣꯟꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯣ ꯅꯪꯒꯤ ꯗꯥꯆꯧꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯩꯌꯦ ꯑꯩ ꯀꯣꯂꯦꯖ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯦ ꯃꯥꯅ ꯅꯪꯕꯨ ꯎꯈꯤꯕ꯭ꯔꯥ ꯍꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯊꯩꯗꯨꯅ ꯆꯠꯂꯨ ꯅꯪ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯅꯨ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯃꯥꯅ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒ ꯂꯥꯛꯑꯗꯤ ꯅꯪ ꯆꯦꯆꯦꯗ ꯄꯥꯎ ꯍꯟꯅ ꯍꯥꯏꯔꯛꯎꯀꯣ ꯐꯔꯦ ꯆꯦꯆꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧꯀꯣ
ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯅꯤꯡꯁꯤꯡ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯗꯣꯂꯤꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ